아들이라. 핑크 컬러. 붕어. 라스트 오이나 모두 나한 어두기 디라래 거기 버스들 로 킬리. 시면 안 좋네. 베까지 오이나 몸 오이 로투어 사이사이가 시 오이 탐엄메 버터우지. 아들이라. 핑크 컬러. 시대요 또 시달래 또. 시다. 다들 시대요 아이들 한. 왜 타게? 싫어. 난 혹시 퍼지? 그지. 암다 봐 암다 봐. 거기야. 한데. 아마 사진은 또 시시시다. यार वो जाम लई खरे चखरे सिना क्रोमादा शॉपिंग लोय रखतोरे ला 쿵 लेरसला कायदा चलो येंगे एक्सपेंसिव तो तरस हार सिजु वाटली है सिजु पायो ngakta 붕어 lấy rồi tao nghèo. simple over crocs le ri lising ani mutang oi ni duga Geng test da. kai le crocs le bra chili sto ina chawro ge nga cd lao kakhala ni e shopping to bo loi re tha na khara pai re pha pai re haja ho kare karan no kare ngayu bai dong hak tang 진짜로 팔가 진짜로 Yên nhàng giá đi, quên chân nào sập được. 잡으러 살래? 와이드는 구운 거래 왜 이렇게? 아니나 피자 하이도 강그라 자라 video Cây lâu thế nào? Lore mall shopping lore go shopping chatloraga
ꯁꯤ ꯃꯌꯥꯝ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯁꯤꯝꯇ ꯇꯦꯝ ꯁꯤ ꯃꯌꯥꯝꯁꯤꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏ ꯂꯣꯏꯁꯤꯟꯍꯟꯗꯣꯏꯅꯦꯕ ꯁꯤꯁꯦ ꯂꯣꯏꯅ ꯌꯦꯡꯉꯨ ꯅꯍꯥꯟ ꯂꯣꯏ ꯇꯤꯔꯥ ꯂꯩꯔꯛꯄꯒꯤ ꯕꯁꯇ ꯂꯣꯏ ꯈꯤꯜꯂꯤ ꯁꯤ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯕꯦꯒꯀꯁꯦ ꯂꯣꯏꯅ ꯑꯃꯨꯛ ꯂꯣꯏ ꯂꯧꯊꯣꯛꯑꯒ ꯄꯨꯡꯆꯥꯏ ꯆꯥꯏꯔꯒ ꯁꯤ ꯂꯣꯏ ꯊꯝꯃꯝꯃꯦꯕ ꯇꯧꯔꯤꯁꯦ ꯄꯦꯜꯂꯕꯅꯦ ꯑꯩꯗꯤ ꯂꯩꯔꯛꯄ ꯄꯣꯠ ꯃꯌꯥꯝꯁꯤ ꯂꯣꯏ ꯆꯤꯡꯊꯣꯛꯑꯒ ꯂꯣꯏ ꯊꯝꯃꯝꯃꯦ ꯑꯗꯨꯒ ꯆꯠꯈ꯭ꯔꯦ ꯄꯨꯡꯗꯨ 11 ꯇꯥꯔꯦ ꯍꯜꯂꯛꯄꯗ ꯊꯦꯡꯉꯦ ꯂꯣꯏꯁꯜꯂꯒꯦ ꯌꯥꯝ ꯐꯖꯕꯅꯦ ꯁꯤ ꯕꯦꯒꯁꯦ ꯊꯥꯖꯒꯤꯅꯦ ꯃꯥꯏꯗꯤ ꯂꯥꯕꯕꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯥꯏꯗꯤ ꯗꯣꯛ ꯑꯣꯏꯅ ꯆꯦꯜꯂꯦ ꯑꯩꯅ ꯂꯩꯇꯕ ꯃꯥꯏ ꯂꯥꯕꯕꯨ ꯂꯩꯕꯤꯗꯕ ꯁꯤꯅ ꯑꯩꯒꯤ ꯄꯔꯁꯅꯦ ꯐꯖꯩ ꯌꯥꯝꯅ ꯄꯣꯁ ꯇꯥꯏ ꯁꯤꯅ ꯃꯥꯒꯤ ꯖꯤꯟꯁ ꯀꯥꯖꯣꯗꯒꯤ ꯆꯄꯜꯁꯤꯁꯨ ꯐꯖꯕꯅꯦ ꯁꯤꯅ ꯀꯥꯖꯣꯁꯇꯒꯤ ꯂꯩꯔꯛꯄꯅꯦ ꯖꯤꯟꯁꯁꯦ ꯂꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯏꯌꯦ ꯍꯤꯞꯄꯒ ꯑꯗꯨꯒ ꯂꯣꯏꯁꯜꯂꯒꯦ ꯐꯤꯁꯨ ꯁꯨꯔꯝꯃꯤ